ꯋꯥꯔꯤ ꯆꯐꯨꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕ ꯋꯥꯔꯤꯅꯤ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯂꯩꯅꯕ ꯌꯥꯎꯔꯕꯁꯨ ꯋꯥꯔꯤꯅꯤ ꯈꯟꯕꯤꯗꯨꯅ ꯇꯥꯕꯤꯒꯅꯤ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯌꯨ ꯍꯥꯏꯖꯔꯤ ꯂꯧꯕꯤꯔꯁꯤ ꯆꯐꯨ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀ ꯔꯣꯁꯟ ꯍꯥꯏ ꯊꯣꯏ ꯃꯥꯡꯈꯤꯕꯒꯤ ꯃꯊꯥ ꯁꯥꯔꯤꯉꯩ ꯔꯥꯀꯦꯁꯀꯤ ꯃꯇꯧ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯊꯣꯏꯕꯨ ꯀꯔꯝꯅ ꯊꯤꯅꯤ ꯑꯁꯨꯝꯅ ꯃꯤꯁꯤ ꯃꯤꯅꯥ ꯌꯧꯔꯛꯑꯗꯤ ꯁꯣꯏꯗꯅ ꯐꯔꯛ ꯇꯥꯔꯛꯅꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯑꯃꯨꯛꯇ ꯈꯟꯁꯤ ꯁꯟꯇꯣꯁꯅ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛ ꯔꯥꯀꯦꯁꯁꯤ ꯂꯧꯊꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯧꯗꯨꯅ ꯔꯥꯀꯦꯁ ꯑꯗꯨ ꯈꯣꯡꯅꯥꯡ ꯑꯗꯨꯗꯒꯤ ꯂꯧꯊꯗꯨꯅ ꯄꯨꯔꯛꯏ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯐꯥꯊꯗꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏꯁꯨ ꯇꯧꯔꯛꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯔꯥꯀꯦꯁꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯈꯣꯏꯅ ꯄꯨꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯝꯃꯤ ꯁꯣꯅꯤꯌꯥꯅ ꯍꯥꯏ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯔꯥꯀꯦꯁ ꯅꯪ ꯀꯩꯗꯧꯔꯒꯦ ꯃꯥ ꯀꯩꯗꯧꯔꯒꯦ ꯁꯦ ꯍꯥꯏꯌꯣ ꯃꯥ ꯀꯩꯗꯧꯔꯒꯦꯕ ꯁꯟꯇꯣꯁꯅ ꯍꯧꯖꯤꯛꯇꯤ ꯆꯐꯨ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕꯅ ꯑꯋꯥꯕ ꯑꯁꯤ ꯇꯥꯕꯅꯤ ꯊꯣꯏ ꯍꯧꯖꯤꯛ ꯃꯐꯝ ꯈꯪꯗ ꯃꯥꯡꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯔꯥꯀꯦꯁꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯇꯧ ꯑꯗꯨꯅ ꯑꯁ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯍꯌꯦꯡꯃꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯗꯤ ꯁꯣꯏꯔꯔꯣꯏ ꯂꯣꯏꯅ ꯊꯋꯥꯏ ꯇꯥꯕ ꯔꯣꯍꯤꯠꯅ ꯍꯥꯏ ꯁꯟꯇꯣꯁꯅ ꯍꯥꯏꯁꯦ ꯑꯩꯁꯨ ꯌꯥꯅꯤꯡꯉꯤ ꯃꯌꯥꯅ ꯍꯥꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯃꯥꯏ ꯇꯧꯅꯤ ꯀꯔꯤ ꯍꯥꯏꯅ ꯌꯨꯝꯗ ꯄꯥꯎ ꯄꯤꯅꯤ ꯍꯦꯟꯊꯣꯏꯅ ꯍꯥꯏ ꯑꯗꯨꯗꯤ ꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯦꯗꯅ ꯔꯣꯁꯟꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯁꯤ ꯃꯐꯝꯁꯤ ꯈꯨꯗꯣꯡꯊꯤꯕ ꯃꯐꯝꯅꯤ ꯁꯃꯥꯟꯗꯅ ꯍꯥꯏ ꯐꯔꯦ ꯄꯣꯠ ꯆꯩ ꯌꯣꯝꯁꯤꯜꯂꯨ ꯑꯗꯨꯒ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅꯔꯝꯃꯤ ꯃꯩ ꯑꯗꯨ ꯊꯥꯗꯨꯅ ꯍꯦꯟꯊꯣꯏ ꯃꯌꯥ ꯁꯃꯥꯟꯗꯅ ꯀꯔꯤ ꯈꯣꯟꯖꯦꯜꯅꯣ ꯀꯔꯤ ꯈꯣꯟꯖꯦꯜꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯒꯤ ꯁꯥꯎꯍꯨꯝꯗꯤ ꯐꯪꯂꯝꯗꯦ ꯑꯀꯤꯕ ꯀꯌꯥ ꯑꯗꯨ ꯐꯥꯊꯗꯨꯅ ꯍꯌꯦꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯁꯨ ꯇꯞꯅ ꯉꯥꯟꯊꯣꯔꯛꯏ ꯑꯃꯝ ꯑꯉꯥꯟ ꯁꯦꯠꯅꯔꯛꯄ ꯃꯇꯝꯅꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯀꯨꯝꯊꯔꯛꯏ ꯍꯦꯟꯊꯣꯏ ꯑꯉꯛꯄ ꯈꯣꯟꯖꯦꯜꯗ ꯃꯌꯥꯝ ꯑꯥꯗ ꯅꯨꯄꯤ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯁꯤ ꯃꯁꯤ ꯊꯣꯏ ꯅꯠꯇ꯭ꯔꯣ ꯍꯦꯟꯊꯣꯏꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯌꯦꯡꯂꯨꯏ ꯃꯃꯥꯏ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯇꯥꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯍꯥꯏꯅꯕ ꯇꯧꯗ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯌꯦꯡꯂꯤ ꯔꯣꯁꯟꯗꯨꯅ ꯇꯞꯅ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯇꯥꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯀꯜꯂꯤ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯊꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯉꯛꯄꯅꯤ ꯑꯗꯨꯕꯨ ꯄꯟꯊꯗꯦ ꯃꯈꯣꯏ ꯃꯌꯥꯝ ꯇꯧꯗꯨꯅ ꯊꯣꯏꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯃꯅꯥꯛ ꯑꯗꯨ ꯌꯧꯔꯕꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯃꯌꯨꯝ ꯇꯝꯅ ꯊꯧꯔꯛꯏ ꯔꯥꯀꯦꯁ ꯑꯃꯗꯤ ꯊꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯥꯎꯁꯨ ꯄꯤꯔꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯦꯛ ꯌꯧꯕꯒ ꯊꯧꯔꯝ ꯑꯗꯨ ꯇꯧꯔꯝꯃꯤ ꯏꯍꯥꯟ ꯍꯥꯟꯅ ꯔꯥꯀꯦꯁꯀꯤ ꯊꯧꯔꯝ ꯇꯧꯔꯤ ꯁꯪꯁꯀꯥꯔ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯊꯣꯏꯕꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯊꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯩꯅ ꯇꯨꯝꯅ ꯎꯠꯀꯤ ꯃꯄꯩ ꯑꯣꯜꯍꯟꯈ꯭ꯔꯦ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯅꯤ ꯑꯁꯤꯕ ꯃꯥꯒꯤ ꯃꯤꯡꯊꯣꯟ ꯐꯪꯂꯕꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏꯗꯤ ꯊꯃꯣꯏ ꯀꯌꯥꯝ ꯀꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯅ ꯊꯋꯥꯏꯕꯨꯗꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯥꯡꯈ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯗꯒꯤ ꯊꯋꯥꯏ ꯑꯅꯤꯗꯨꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ ꯑꯁꯨꯝꯅ ꯊꯣꯏꯒꯤꯁꯨ ꯁꯪꯁꯀꯥꯔ ꯂꯣꯏꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯃ ꯆꯠꯈꯤ ꯑꯅꯤ ꯆꯠꯈꯤ ꯀꯅꯥꯁꯨ ꯂꯩꯍꯧꯗ꯭ꯔꯦ ꯑꯁꯨꯝꯅ ꯊꯣꯏꯒꯤ ꯄꯣꯠꯂꯣꯏꯕ ꯂꯣꯏꯕꯒ ꯃꯪ ꯑꯗꯨꯒꯤ ꯎꯠ ꯃꯔꯛꯇꯒꯤ ꯈꯨꯠ ꯑꯃ ꯊꯤꯟꯀꯠꯂꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯣꯏ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯑꯊꯦꯡꯕ ꯊꯥꯖ ꯃꯍꯥꯛꯀꯤ ꯃꯉꯥꯜꯕꯨ ꯌꯦꯡꯂꯤ ꯔꯥꯀꯦꯁꯅ ꯑꯩꯗꯤ ꯈꯔ ꯀꯥꯔꯟ ꯇꯥꯖꯩ ꯍꯥꯏꯕ ꯋꯥꯅꯤ ꯅꯪꯕꯨ ꯁꯥꯊꯤꯅ ꯅꯨꯡꯁꯤꯖꯥꯅꯤꯀꯣ ꯍꯌꯦꯡꯋꯥꯏ ꯑꯩꯅ
ꯀꯌꯥꯝ ꯂꯨꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯅꯪ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯅ ꯉꯁꯤꯗꯤ ꯁꯣꯅꯤꯌꯥ ꯃꯥꯒꯤ ꯃꯁꯥꯗ ꯇꯝꯅꯔꯔꯦ ꯅꯤꯡꯁꯤꯡꯂꯅꯨ ꯌꯥꯗ꯭ꯔꯕ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯑꯁꯨꯝꯅ ꯁꯣꯅꯤꯌꯥꯗꯨ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯆꯨꯔꯤ ꯃꯈꯥꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯤ ꯑꯁꯨꯝꯅ ꯐꯝꯂꯤꯉꯩ ꯃꯥꯒꯤ ꯇꯨꯡꯗ ꯃꯤ ꯑꯃꯅ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯈꯤꯕꯒꯤ ꯁꯥꯍꯨꯝ ꯑꯃ ꯐꯪꯂꯝꯃꯤ ꯁꯣꯅꯤꯌꯥ ꯑꯗꯨ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯂꯣꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯗ ꯅꯨꯄꯤ ꯑꯃꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯁꯣꯅꯤꯌꯥ ꯃꯗꯨ ꯃꯁꯥ ꯈꯪꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯈꯣꯡ ꯑꯗꯨ ꯃꯤꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯀꯔꯤꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ ꯁꯣꯅꯤꯌꯥ ꯑꯗꯨ ꯑꯁꯨꯝ ꯍꯦꯟꯅ ꯀꯤꯁꯜꯂꯛꯏ ꯃꯃꯥ ꯀꯧꯕꯁꯨ ꯃꯔꯩ ꯑꯗꯨ ꯈꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯗ ꯅꯨꯄꯤ ꯑꯃ ꯃꯃꯥꯏ ꯑꯗꯨ ꯈꯨꯔꯨꯗ ꯅꯣꯟꯊꯗꯨꯅ ꯀꯞꯂꯛꯏ ꯁꯣꯅꯤꯌꯥ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯀꯤꯕ ꯍꯦꯟꯈ꯭ꯔꯦ ꯋꯥꯈꯜꯁꯨ ꯇꯞꯅ ꯃꯥꯡꯈ꯭ꯔꯦ ꯂꯥꯛꯂꯕ꯭ꯔꯥ ꯆꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯗꯨ ꯀꯔꯤꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯤꯉꯩ ꯆꯐꯨ ꯑꯗꯨ ꯍꯥꯡꯉꯨꯔꯤꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯊꯧꯗꯣꯛ ꯃꯆꯥ ꯑꯗꯨꯗꯒꯤ ꯊꯋꯥꯏ ꯀꯌꯥ ꯃꯥꯡꯒꯗꯧꯔꯤ ꯉꯔꯥꯡꯗꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯁꯤ ꯉꯁꯤꯅ ꯁꯣꯅꯤꯌꯥ ꯇꯥꯔꯔꯦ ꯁꯣꯅꯤꯌꯥ ꯅꯪꯅ ꯀꯝꯗꯧꯕꯅꯣ ꯑꯁꯨꯝꯅ ꯁꯣꯅꯤꯌꯥ ꯑꯗꯨ ꯋꯥꯈꯜ ꯃꯥꯡꯈꯤꯕꯒ ꯀꯞꯂꯝꯕ ꯅꯨꯄꯤ ꯑꯗꯨ ꯈꯦꯛ ꯅꯣꯛꯅ ꯃꯃꯥꯏ ꯑꯗꯨ ꯍꯥꯏꯒꯠꯂꯛꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯁꯣꯅꯤꯌꯥ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯁꯣꯅꯤꯌꯥ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯒꯤ ꯁ꯭ꯇꯤꯌꯔ ꯑꯗꯨꯗꯒꯤ ꯇꯞꯅ ꯆꯤꯡꯊꯔꯛꯏ ꯑꯗꯨꯒ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯏꯆꯤꯡ ꯆꯤꯡꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯃꯁꯥ ꯑꯗꯨ ꯎꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯣꯅꯤꯌꯥꯗ ꯇꯞꯅ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯁꯟꯇꯣꯁ ꯎꯏꯔꯤ ꯇꯧꯕ ꯈꯣꯟꯖꯦꯜꯗ ꯍꯜꯂꯣ ꯔꯣꯍꯤꯠ ꯀꯩꯗꯧꯔꯦ ꯑꯌꯨꯛꯁꯤꯗ ꯔꯣꯍꯤꯠ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯁꯟꯇꯣꯁ ꯁꯣꯅꯤꯌꯥꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯌꯦ ꯇꯨꯝꯕ ꯍꯧꯒꯠꯂꯝꯗꯕꯗꯨ ꯃꯃꯤꯠ ꯁꯠ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯩꯅꯣ ꯔꯣꯍꯤꯠ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯃꯥꯗꯤ ꯃꯇꯧ ꯀꯔꯝꯅ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯄꯨꯟꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯁꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯅꯪ ꯑꯩꯒꯤ ꯋꯥꯐꯝꯁꯤꯗ ꯍꯣꯏ ꯑꯗꯨ ꯑꯣꯏꯅ ꯇꯧꯔꯁꯤ ꯆꯪꯗꯨꯅ ꯂꯩꯍꯧꯕ ꯊꯋꯥꯏꯁꯤꯡꯗꯨꯕꯨ ꯂꯥꯛꯑꯖꯥꯠꯂꯣ ꯅꯠꯇ꯭ꯔꯗꯤ ꯃꯔꯝ ꯂꯩꯇꯦ ꯁꯣꯅꯤꯌꯥ ꯁꯤꯔꯤꯁꯦ ꯍꯣꯏ ꯕꯥ ꯂꯥꯛꯑꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯐꯝꯗ ꯑꯗꯨꯒ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯔꯁꯤ ꯁꯤꯗꯩ ꯊꯦꯡꯊꯈ꯭ꯔꯗꯤ ꯕꯦꯔꯥ ꯀꯥꯔꯅꯤ ꯁꯣꯏꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯣꯍꯤꯠ ꯑꯗꯨ ꯐꯣꯟ ꯁꯠ ꯀꯛꯏ ꯁꯟꯇꯣꯁꯁꯨ ꯋꯥ ꯉꯥꯡꯗ ꯃꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏꯒꯤ ꯎꯅꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯂꯣꯏꯅ ꯄꯨꯟꯅꯔꯝꯃꯤ ꯔꯣꯍꯤꯠꯅ ꯍꯥꯏ ꯁꯃꯥꯟꯗ ꯅꯪꯒꯤ ꯋꯥꯗꯨ ꯇꯥꯕ ꯌꯥꯗꯦ ꯚꯨꯠ ꯍꯥꯏꯁꯤꯗꯤ ꯚꯨꯠꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯕ ꯚꯨꯠꯅꯤ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯔꯛꯑꯝꯃꯣꯏ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯆꯐꯨ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕꯗꯒꯤ ꯍꯧꯖꯤꯛ ꯉꯁꯤ ꯊꯣꯛꯂꯤꯁꯤꯅꯤ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤꯗꯗꯤ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯍꯟꯗꯛꯅ ꯆꯐꯨ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯔꯝꯕ ꯁꯣꯅꯤꯌꯥ ꯔꯥꯀꯦꯁ ꯑꯃꯗꯤ ꯊꯣꯏ ꯃꯈꯣꯏ ꯂꯣꯏꯅ ꯁꯤꯕꯒꯤ ꯈꯌꯥꯠꯇ ꯇꯥꯈ꯭ꯔꯕꯅꯤ ꯀꯅꯥꯅ ꯈꯪꯕ ꯉꯁꯤ ꯑꯩ ꯑꯃꯨꯛ ꯑꯣꯏꯕꯁꯨ ꯑꯗꯨꯅ ꯑꯩꯗꯤ ꯃꯥꯏꯕꯔ ꯃꯥꯏꯕꯤꯔ ꯑꯃ ꯊꯤꯅꯕ ꯇꯧꯁꯤꯀꯣ ꯑꯗꯨꯅ ꯍꯦꯟꯅ ꯈꯔꯗ ꯑꯣꯏꯔꯁꯨ ꯀꯥꯟꯅꯅꯤ ꯑꯩꯈꯣꯏ ꯁꯟꯇꯣꯁꯅ ꯌꯥꯏꯔꯣꯏ ꯑꯥꯏꯗꯤꯌꯥꯁꯤ ꯌꯥꯝ ꯐꯖꯩ ꯆꯨꯝꯃꯤ ꯆꯐꯨ ꯑꯗꯨꯅ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅꯗꯤ ꯁꯤꯔꯣꯏ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯁꯟꯇꯣꯁꯇ ꯂꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯌꯥꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯩ ꯃꯥꯏꯕ ꯃꯥꯏꯕꯤꯅꯣ ꯊꯤꯕꯁꯨ ꯐꯪꯂꯔꯣꯏ ꯔꯣꯍꯤꯠꯅ ꯑꯗꯨꯒꯤ ꯅꯪꯅ ꯃꯊꯥꯗꯤ ꯁꯥꯔꯨꯔꯅꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛꯅꯦ ꯑꯗꯣ ꯖꯣꯁꯤꯅ ꯃꯥꯏꯕ ꯃꯥꯏꯕꯤꯕꯨ ꯂꯩꯔꯕꯣ ꯔꯣꯍꯤꯠꯅ ꯂꯩꯔꯦ ꯌꯥꯝꯅ ꯍꯩ ꯍꯥꯏ ꯋꯥꯡꯉꯨꯗ ꯂꯩꯕ ꯃꯥꯏꯕꯤ ꯀꯕꯤꯇꯥ ꯀꯧꯕꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯁꯤ ꯑꯗꯨꯒ ꯈꯔꯗ ꯑꯣꯏꯔꯁꯨ ꯃꯔꯝ ꯁꯣꯏꯗꯅ ꯈꯪꯂꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯔꯣꯍꯤꯠꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯥꯅꯔꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅ ꯃꯥꯏꯕꯤ ꯀꯕꯤꯇꯥ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ
ꯔꯣꯁꯟ ꯍꯥꯏ ꯔꯣꯍꯤꯠ ꯅꯪꯕꯨ ꯃꯌꯨꯝ ꯈꯪꯕ꯭ꯔꯣ ꯑꯃꯥꯏꯕꯤꯗꯨꯒꯤ ꯔꯣꯍꯤꯠꯅ ꯈꯪꯗꯦꯗ ꯃꯌꯨꯝꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯑꯃꯨꯛꯇ ꯆꯠꯂꯨꯗꯦ ꯁꯟꯇꯣꯁꯅ ꯑꯦ ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯑꯗꯨꯒ ꯔꯣꯍꯤꯠꯅ ꯍꯥꯏ ꯑꯩꯈꯣꯏ ꯃꯥꯒ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯗ ꯂꯝꯕꯤꯗꯣ ꯆꯤꯡꯐꯥ ꯄꯨꯗꯕ ꯔꯣꯁꯟꯅ ꯑꯦ ꯑꯥꯗ ꯑꯍꯜ ꯑꯃ ꯂꯩꯔꯤꯁꯤ ꯑꯁꯤꯗ ꯑꯃꯨꯛ ꯊꯪꯁꯤ ꯔꯣꯁꯟꯅ ꯍꯥꯏꯗꯅ ꯑꯍꯜ ꯑꯗꯨꯗ ꯍꯪꯂꯝꯃꯤ ꯔꯣꯍꯤꯠꯅ ꯃꯥꯃꯥ ꯏꯃꯥ ꯃꯥꯏꯕꯤ ꯀꯕꯤꯇꯥ ꯍꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯑꯍꯜ ꯑꯗꯨꯅ ꯇꯨ ꯑꯥꯗ ꯎꯔꯤꯕ ꯌꯨꯝꯁꯤ ꯎ ꯋꯥꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕ ꯌꯨꯝꯁꯦ ꯎꯔꯦꯗꯅꯀꯣ ꯑꯁꯤꯅꯤ ꯑꯃꯥꯏꯕꯤ ꯀꯕꯤꯇꯥ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯌꯨꯝꯅꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯌꯨꯝꯗꯨꯗ ꯃꯈꯣꯏ ꯂꯣꯏꯅ ꯂꯥꯛꯏ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯁꯣꯝꯗ ꯑꯃꯥꯏꯕꯤ ꯀꯕꯤꯇꯥ ꯃꯁꯥꯗ ꯁꯥꯍꯨꯝ ꯑꯃ ꯐꯪꯂꯝꯃꯤ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯏ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯑꯃꯥꯏꯕꯤ ꯀꯕꯤꯇꯥ ꯂꯩꯐꯝ ꯑꯃ ꯈꯪꯗꯦ ꯃꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯔꯣꯍꯤꯠꯅ ꯌꯨꯝꯁꯤꯕꯨ ꯃꯤꯒ ꯂꯩꯕ꯭ꯔꯣ ꯍꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯔꯣꯍꯤꯠꯅ ꯑꯁꯨꯝꯅ ꯀꯧꯔꯛꯏ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯃꯥꯏꯕꯤ ꯀꯕꯤꯇꯥ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯁꯛꯁꯤꯡ ꯑꯁꯤ ꯎꯕꯗ ꯑꯃꯥꯏꯕꯤ ꯀꯕꯤꯇꯥ ꯑꯗꯨ ꯃꯃꯤꯠ ꯁꯨꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯏꯁ ꯋꯥꯍꯩꯗꯤ ꯍꯥꯏꯗꯦ ꯃꯈꯣꯏꯒꯤ ꯃꯇꯧꯁꯤꯡ ꯑꯗꯨ ꯀꯨꯞꯊꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯁꯟꯇꯣꯁꯅ ꯍꯥꯏ ꯏꯃꯥꯔꯥ ꯑꯃꯥꯏꯕꯤ ꯀꯕꯤꯇꯥ ꯍꯥꯏꯔꯤꯕꯁꯦ ꯑꯃꯥꯏꯕꯤ ꯑꯗꯨ ꯁꯟꯇꯣꯁꯇ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯗꯦ ꯁꯃꯥꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯃꯆꯤꯟꯗ ꯀꯩꯅꯣ ꯃꯔꯣꯜ ꯊꯣꯛꯇꯖꯥꯠꯂꯣ ꯋꯥꯒ ꯍꯥꯏꯗꯦꯅꯦ ꯀꯔꯤꯅꯣ ꯃꯨꯟꯅꯗꯤ ꯌꯦꯡꯉꯤꯁꯤꯕꯣ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯃꯗ ꯎꯗ꯭ꯔꯤꯖꯥꯠꯂꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯃꯤꯟꯅꯔꯤꯕ ꯔꯣꯁꯟ ꯑꯗꯨꯅ ꯁꯃꯥꯟꯗꯒꯤ ꯄꯨꯛꯆꯦꯞꯇ ꯈꯨꯅꯤꯡꯅ ꯇꯝꯂꯞ ꯊꯤꯜꯂꯛꯏ ꯑꯗꯨꯒ ꯃꯌꯥꯅ ꯍꯥꯏꯔꯛꯏ ꯌꯨꯝꯁꯤꯒꯤ ꯃꯤ ꯑꯣꯏꯔꯕꯣ ꯏꯃꯥ ꯍꯥꯏꯒꯗ꯭ꯔꯥ ꯏꯅꯦ ꯍꯥꯏꯒꯗ꯭ꯔꯥ ꯑꯃꯥꯏꯕꯤ ꯑꯗꯨ ꯍꯧꯖꯤꯛꯇ ꯇꯞꯅ ꯃꯥꯒꯤ ꯋꯥ ꯉꯥꯡꯂꯛꯏ ꯅꯈꯣꯏꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯤꯗꯣꯏꯅꯣ ꯊꯥꯖꯗꯦ ꯅꯈꯣꯏꯕꯨ ꯀꯟꯕ ꯉꯝꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯀꯣꯛ ꯉꯥꯎꯔꯝꯃꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ ꯀꯥꯔꯟ ꯉꯥꯡꯂꯝꯕ ꯁꯃꯥꯟꯗꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯣꯟꯊꯣꯛꯇ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯟꯇꯣꯁꯅ ꯈꯪꯅꯤꯡꯅ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯏꯃꯥꯔꯣ ꯑꯃꯥꯏꯕꯤ ꯀꯕꯤꯇꯥ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯈꯪꯅꯤꯡꯕꯅ ꯍꯦꯜꯂꯦ ꯃꯥꯅꯤ ꯅꯈꯣꯏꯅ ꯊꯤꯔꯕ ꯃꯤꯁꯛ ꯑꯗꯨ ꯑꯩꯍꯥꯛꯅꯤ ꯃꯈꯣꯏꯕꯨ ꯑꯩꯅ ꯎꯗꯦ ꯑꯩꯅ ꯎꯔꯤꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯂꯧꯅꯕꯒꯤ ꯁꯦꯟꯅꯔꯤꯕ ꯊꯋꯥꯏ ꯑꯁꯤꯅꯤ ꯑꯩꯅ ꯎꯔꯤꯕ ꯔꯣꯍꯤꯠꯅ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯌꯨꯕ ꯑꯃꯥꯏꯕꯤ ꯀꯕꯤꯇꯥꯅ ꯅꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯨꯔꯁꯨ ꯀꯔꯤꯒꯤ ꯊꯥꯁꯤꯒꯤ ꯅꯨꯃꯤꯗꯥꯡ 7 ꯑꯃꯗꯤ ꯄꯨꯔꯅꯤꯃꯥꯒꯤ ꯅꯨꯃꯤꯗꯥꯡ 7 ꯆꯪꯅ ꯁꯥꯈꯤꯕ ꯆꯐꯨ ꯑꯗꯨ ꯍꯥꯡꯂꯨꯔꯤ ꯅꯈꯣꯏꯅ ꯃꯥꯂꯦꯝꯒꯤ ꯂꯩꯔꯣꯜ 7ꯀꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯈꯣꯏꯕꯨ ꯀꯔꯤꯒꯤ ꯑꯃꯨꯛ ꯍꯧꯗꯣꯛꯎꯔꯤ ꯉꯁꯤꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯥꯐꯣꯡꯂꯛꯑꯦ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏ ꯀꯌꯥꯕꯨ ꯂꯧꯕ ꯍꯧꯔꯛꯑꯦ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯈꯨꯜ ꯈꯨꯗꯤꯡ ꯂꯩꯕ ꯉꯝꯅꯔꯛꯑꯔꯣꯏ ꯑꯗꯨꯒ ꯃꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯒꯦ ꯍꯥꯏꯅ ꯈꯜꯂꯁꯨ ꯊꯦꯡꯅꯔꯤꯕ ꯃꯈꯣꯏ ꯑꯗꯨꯅ ꯉꯝꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗ꯭ꯔꯦ ꯔꯣꯁꯟ ꯈꯪꯅꯤꯡꯅ ꯑꯗꯨꯒ ꯑꯗꯨꯛ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨ ꯀꯅꯥꯅ ꯂꯥꯛꯑꯒ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯝꯂꯤꯕ ꯑꯃꯥꯏꯕꯤ ꯀꯕꯤꯇꯥꯅ ꯆꯨꯝꯃꯤ ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯨ ꯏꯃꯥꯁꯨ ꯌꯥꯏ ꯑꯩꯁꯨ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯋꯥꯐꯝꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯝꯕ ꯑꯃꯥꯏꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯝꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯃꯈꯣꯏ ꯂꯣꯏꯅ ꯁꯪꯁꯥꯔ ꯑꯁꯤꯕꯨ ꯊꯥꯗꯣꯛꯈꯤꯅꯤ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯝꯂꯒ ꯑꯃꯥꯏꯕ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯊꯥꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯇꯥꯈꯤ ꯔꯣꯍꯤꯠꯅ ꯑꯗꯣ ꯏꯃꯥ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤ ꯑꯗꯨ ꯈꯪꯗꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯨꯔꯦ ꯑꯩꯈꯣꯏ ꯑꯦꯗꯚꯦꯟꯆꯔ ꯑꯃ ꯆꯠꯂꯨꯕꯗꯩ
ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯤꯕꯅꯤ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯑꯃꯥꯏꯕꯤ ꯀꯕꯤꯇꯥꯗꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯇꯧꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯉꯝꯂꯝꯗꯦ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤꯗꯃꯛ ꯑꯩꯒꯤ ꯊꯋꯥꯏ ꯄꯥꯝꯃꯨꯗ ꯅꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯊꯦꯡꯅꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩ ꯌꯦꯡꯂꯒꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯀꯕꯤꯇꯥꯗꯨ ꯃꯥꯒꯤ ꯂꯥꯏꯁꯪ ꯑꯗꯨꯗ ꯆꯪꯂꯛꯏ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯆꯨꯔꯤ ꯃꯈꯥ ꯈꯔ ꯆꯠꯊꯅ ꯑꯃꯥꯏꯕꯤ ꯑꯗꯨ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯃꯥꯡꯒꯣꯜ ꯑꯗꯨꯗꯒꯤ ꯃꯈꯥꯁꯤꯗ ꯀꯨꯝꯊꯔꯛꯄ ꯌꯥꯗꯦꯀꯣ ꯀꯔꯤꯒꯨꯝꯕ ꯀꯨꯝꯊꯔꯛꯑꯗꯤ ꯃꯗꯨ ꯑꯁꯤꯕ ꯀꯧꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯦ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯈꯪꯒꯗꯕꯅꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯛꯁꯤꯟꯅ ꯂꯩꯅꯔꯝꯃꯤ ꯃꯃꯤꯠ ꯃꯅꯥ ꯆꯣꯏꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯃꯥꯏꯕꯤ ꯑꯗꯨ ꯁꯥꯃꯨ ꯃꯌꯥ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯔꯥꯎꯟ ꯑꯃ ꯀꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯡ ꯆꯞ ꯆꯥꯅ ꯁꯥꯃꯨ ꯃꯌꯥ ꯑꯗꯨ ꯊꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯑꯗꯨꯗꯅ ꯂꯥꯏꯔꯦꯟ ꯃꯀꯣꯛ ꯑꯃ ꯊꯝꯃꯤ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯑꯗꯨ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯌꯦꯡꯅꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯎꯕꯗꯤ ꯐꯪꯂꯝꯗꯦ ꯃꯆꯤꯟꯗ ꯑꯀꯟ ꯑꯀꯟꯕ ꯂꯥꯏꯔꯣꯟꯁꯤꯡ ꯁꯣꯟꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯔꯦ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯦꯛꯀꯦ ꯍꯥꯏꯕꯒꯨꯝ ꯇꯧꯔꯛꯂꯤ ꯎ ꯋꯥꯁꯤꯡ ꯑꯗꯨ ꯑꯃꯥꯏꯕꯤ ꯑꯗꯨ ꯃꯁꯥ ꯑꯗꯨ ꯅꯤꯛꯄꯒꯨꯝ ꯇꯧꯔꯤ ꯃꯃꯥꯡ ꯃꯅꯤꯡ ꯏꯆꯤꯡ ꯆꯤꯡꯏ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯇꯧꯁꯤꯡ ꯑꯗꯨ ꯎꯔꯤꯕ ꯃꯈꯣꯏꯁꯤꯡ ꯀꯤꯕꯅ ꯃꯁꯥꯁꯤꯡ ꯑꯗꯨ ꯆꯦꯟꯈꯩꯔꯦ ꯁꯃꯥꯟꯇꯅ ꯍꯥꯏꯔꯛꯏ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯎꯔꯝꯗꯣꯏ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯐꯔꯖꯥꯠꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯍꯥꯟꯕꯗ ꯆꯐꯨ ꯑꯗꯨꯕꯨ ꯀꯅꯥꯅ ꯎꯈꯤꯕꯅꯣ ꯃꯗꯨ ꯍꯥꯟꯅ ꯍꯥꯠꯂꯒ ꯐꯗꯧꯅꯤ ꯀꯩꯅꯣ ꯎꯔꯤꯕ ꯃꯇꯧꯁꯤꯕꯨ ꯑꯩꯗꯤ ꯌꯥꯗ꯭ꯔꯦ ꯀꯤꯕꯅ ꯔꯣꯁꯟꯅ ꯑꯩꯗꯤ ꯏꯃꯥꯅ ꯃꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯍꯧꯕꯅꯤ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯑꯁꯤꯒꯨꯝꯕꯗꯤ ꯑꯃꯨꯛꯐꯥꯎ ꯎꯖꯔꯛꯇꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯁꯤꯕꯨ ꯃꯤꯅꯒ ꯍꯥꯏꯅꯕ ꯂꯥꯏ ꯁꯥꯟꯅꯕꯒ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯏꯖꯥꯠꯂꯣ ꯍꯦꯟꯊꯣꯏꯅ ꯑꯁ ꯌꯥꯔꯦꯍꯦ ꯅꯣꯏꯁꯨ ꯌꯥꯝ ꯀꯤꯒꯟꯈ꯭ꯔꯦ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯀꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯣꯏꯅ ꯃꯔꯣꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯅꯤꯔꯤꯅꯤ ꯈꯜꯂꯣ ꯍꯧꯖꯤꯛ ꯀꯤꯔꯤꯁꯦ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯅꯕꯅꯤ ꯈꯔ ꯈꯜꯂꯣ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯇꯧꯁꯤꯡ ꯑꯗꯨ ꯌꯦꯡꯂꯤ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯗ ꯁꯤꯔꯤ ꯇꯧꯅ ꯔꯣꯍꯤꯠ ꯅꯪ ꯁꯤꯗ ꯂꯥꯛꯑꯣ ꯁꯟꯇꯣꯁ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯑꯩꯅꯦ ꯅꯪ ꯁꯤꯗ ꯂꯥꯛꯑꯣ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯤꯌꯦ ꯔꯣꯍꯤꯠ ꯑꯃꯗꯤ ꯁꯟꯇꯣꯁ ꯃꯈꯣꯏ ꯑꯅꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯇꯝꯅꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯔꯤꯒꯤ ꯀꯧꯔꯛꯂꯤꯅꯣ ꯈꯟꯕꯗ ꯃꯥꯏꯕꯤ ꯑꯗꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯅꯣꯡꯃ ꯐꯖꯅ ꯈꯨꯔꯨꯝꯁꯤ ꯑꯗꯨꯒ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯀꯧꯗꯨꯅ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯨ ꯑꯩ ꯌꯦꯡꯂꯒꯦ ꯅꯠꯇ꯭ꯔꯗꯤ ꯉꯝꯃꯣꯏꯗꯧꯔꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯇꯟꯖꯥ ꯉꯥꯏꯔꯤꯀꯣ ꯃꯗꯨ ꯀꯥꯎꯕ ꯌꯥꯗꯦ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯄꯨꯟꯕ ꯈꯣꯟꯖꯦꯜꯗ ꯍꯣꯏ ꯏꯃꯥ ꯅꯈꯣꯏꯒꯤ ꯅꯝꯕꯔ ꯑꯃ ꯄꯤꯔꯝꯃꯨ ꯑꯩꯅ ꯄꯥꯎ ꯐꯥꯎꯔꯛꯄ ꯌꯥꯅꯅꯕ ꯑꯗꯨꯕꯨ ꯅꯈꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯨꯀꯣ ꯉꯁꯤꯗꯤ ꯕꯦꯔꯥ ꯀꯥꯔꯅꯤ ꯊꯋꯥꯏ ꯑꯗꯨꯒ ꯈꯔ ꯃꯨꯛꯅꯕ ꯍꯧꯔꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯗ ꯍꯣꯔꯦꯟ ꯕꯦꯔꯥ ꯀꯥꯔꯛꯄ ꯌꯥꯏ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯣꯍꯤꯠꯀꯤ ꯅꯝꯕꯔ ꯑꯗꯨ ꯄꯤꯔꯝꯃꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯜꯂꯛꯑꯦ ꯃꯈꯣꯏꯒꯤ ꯄꯨꯟꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛꯁꯨ ꯁꯥꯟꯅꯔꯤ ꯁꯟꯇꯣꯁꯅ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕꯅ ꯑꯩꯈꯣꯏꯅ ꯐꯪꯉꯦ ꯍꯥꯏꯗꯨꯅꯤ ꯀꯔꯤꯒꯤ ꯆꯐꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯔꯨꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯃꯤꯠꯅ ꯎꯔꯝꯗ꯭ꯔꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯝꯃꯣꯏꯀꯣ ꯑꯗꯨꯕꯨ ꯑꯩ ꯀꯔꯤ ꯍꯥꯏꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯃꯌꯥꯅ ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯑꯣ ꯍꯥꯏꯗꯅ ꯊꯣꯛꯏꯅꯤ ꯑꯩꯈꯣꯏꯒ ꯅꯠꯇ꯭ꯔꯁꯨ ꯅꯣꯡꯃ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯗ ꯑꯃꯨꯛ ꯊꯦꯡꯅꯗ꯭ꯔꯁꯨ ꯑꯩꯈꯣꯏꯒ ꯍꯥꯟꯅ ꯊꯦꯡꯅꯗꯨꯅ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯅꯕ ꯇꯧꯔꯤꯁꯤ ꯑꯁꯤꯅ ꯐꯔꯕꯅꯤ ꯃꯈꯣꯏ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ
wari sanaba loiraduna makhoi adu kainanaba tawri makhoi singsu mayum da hanakre asumna halakba lambi dani henthoi matomta magi I-20 adu thoduna lai mayum da halakba lambi dani gari adugi mingshel aduda sat yengkhaloi maning aduda kanasu karisu ti tawrumde kaino ayu wakalno oidora hausikidabo aibu hugumti tawida wakal kayani khaliba henthoi adubo akiba haibadudi khanjilude adumna gari adu chumna thawri asumna ngaihak thawrba tungda driver adugi tungdagi musin moba khut amana henthoi gi sayeng da thamlai madu ubada henthoi du khangprek khangi gari adugi brake adu khangpa pai henthoi du aphing aphai oina gari adudagi kumthagi tawi adubo gari adugi thongsing adu masa matomta lok toksinki henthoi akibani henman kibana mamittagi mapi tarai gari no khanbadasu henthoi tasengna makuk adu ngaurami gari adugi manung dasu maikhu ka khalai gari manung adu maikhu ngakta ngai kare henthoi du maikhu marakta sor honba ngamlaktre lok khuba horai maikhu adugi maraktaki miyoi bagi mit manba irang langba ani khakna gari adugi mamangda habliba mingshel adudagi henthoi da khana yengliba adu henthoi su urami tanja aduda magi tungdagi khut anina henthoi bu khatlage haibigi matagum charam adu metsilai henthoi kibu henmandana masa adu wakhal takidre marai bakna thirisu mana gari khamiba adu lamhang oina leiba mafamdani maikhu marakta henthoi gi thawaisu adumak loikre numidangi matamni amaibi kabita adu matomta leibani yum aduda magi oina kana su leitre yum su pande amaibi adu pothana bahaiduna yum adubo konbiriba ipa ibungo lining thobu khurum lami aduga potharage haina magi phamungda karai asumna mana hek koka monga tainabaga amaibi adu tumthaki amaibi aduga yumthangnariba makhoigi huising adu amaibi kabitagi yum aduda onsinduna kappa lawba kaya ama tawri angakpani amaibi kabita adugi yum adu mahausaga manadaba karino ma tawrare amaibi kabitana tumliba ka adugi phamunga samnariba phaklang adugi mapan thangba asomdagi khujina goro goro haina khole yum adugi mathaktasu nupi amana tengthana kaptuna tapna yena khalukha nupina kapagi khonjalna yum adunile adu phau amaibi kabita masa phau lengda isi sina tumri asumna sabtra kaya asi tawrbasu amaibi kabita tumliba adu hautok ngamlamde yum adugi makharom thangba adomdagi lai haraubagi pena lenbagi makhol thokna tarai handakti isi sina tumlamba adu ikhang khangna haugalai aduga hais karimadu kobage amaibi adu waisi haiduna phuk haugalai aduga laining thoka da leiriba thangje tare changna sakiba lung adubu paiduna yumjau thong adu akiba leita thoklai makhut oidana maya chamaga nipal panba thangol ama pairi icham chamba mina ubada amaibi aduna pairiba laigi oiba polam sing adu icham chamna urasu thawai sing adu di makhoi gi mita polam sing adu arangba oina oi aduna makhoi yum adu da koina panthaduna leiba ngamdre khudakta mangki thawai sing adu karino aina ishada asuk wariba aika haujuk mayuk nariba thawai sing asidi asingba thawai su amata nate thawai adugi mamini